ꯃꯔꯨꯞ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯔꯤꯕ ꯍꯨꯏꯔꯦꯝ ꯒꯨꯜꯁꯟ꯫ ꯈꯨꯡꯒꯪ ꯑꯃꯗ ꯇꯣꯝꯕ ꯑꯃꯗꯤ ꯑꯃꯨꯕ ꯀꯧꯕ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯄꯥꯠ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥ ꯐꯥꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ꯫ ꯄꯥꯠ ꯑꯗꯨꯗ ꯐꯪꯂꯛꯄ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯃꯈꯣꯏꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯅꯣꯡꯈꯝꯅꯩ꯫ ꯑꯗꯨꯕꯨ ꯇꯣꯝꯕ ꯅꯣꯡꯃꯗꯤ ꯃꯇꯥꯎ ꯑꯃꯨꯕꯅ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯄꯥꯠ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯇꯥꯈꯤ꯫ ꯄꯥꯠ ꯑꯗꯨꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯇꯣꯝꯕꯅ ꯄꯥꯠ ꯑꯗꯨꯗ ꯐꯖꯔꯕ ꯆꯅꯨꯔꯥ ꯑꯃꯒꯤ ꯔꯨꯞ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯕꯨ ꯎꯅꯕ ꯐꯪꯖꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝꯕꯨ ꯎꯕꯗ ꯇꯣꯝꯕꯒꯤ ꯊꯃꯣꯏ ꯍꯨꯈꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯕꯨꯁꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯃꯤꯍꯨꯜ ꯐꯥꯎꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯄꯨꯟꯅ ꯈꯣꯡꯗꯥꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕ ꯍꯦꯂꯣꯏ ꯅꯨꯄꯤꯕꯨ ꯈꯪꯅꯔꯨꯕꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯣꯝꯕꯒꯤ ꯏꯅꯥꯛ ꯈꯨꯟꯒꯠꯂꯛꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯔꯨꯞ ꯑꯃꯨꯕꯅ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯕ ꯍꯧꯔꯛꯏ꯫ ꯀꯔꯝ ꯍꯥꯏꯅ ꯑꯩꯒꯤ ꯏꯇꯥꯎ ꯇꯣꯝꯕꯅ ꯑꯁꯨꯛ ꯊꯨꯅ ꯐꯖꯕ ꯌꯨꯝ ꯁꯥꯈ꯭ꯔꯕ, ꯑꯩꯅ ꯁꯥꯕ ꯉꯝꯍꯧꯗ꯭ꯔꯕ ꯑꯃꯨꯕ ꯑꯩꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯇꯥꯔꯦꯀꯣ꯫ ꯅꯣꯡꯃꯗꯤ ꯑꯃꯨꯕꯅ ꯑꯩꯒꯤ ꯏꯇꯥꯎ ꯇꯣꯝꯕꯅ ꯏꯅꯥꯛ ꯈꯨꯜꯂꯤꯕꯁꯤ ꯀꯔꯝ ꯍꯥꯏꯅ ꯈꯨꯜꯂꯤꯕꯅꯣ ꯑꯃꯨꯛꯇꯪꯗꯤ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯃꯨꯕꯅ ꯄꯥꯠ ꯌꯧꯔꯛꯂꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯄꯥꯠ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯔꯝꯅ ꯑꯩꯒꯤ ꯏꯇꯥꯎ ꯇꯣꯝꯕ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯈꯤꯅꯣ ꯈꯟꯗꯨꯅ ꯑꯃꯨꯕꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯟ ꯑꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ꯫ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯑꯃꯨꯕꯕꯨ ꯎꯕꯗ ꯑꯃꯨꯕꯕꯨ ꯈꯥꯝꯈꯤ ꯑꯃꯁꯨꯡ ꯑꯃꯨꯕꯗ ꯇꯣꯝꯕꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥꯍꯩ ꯀꯌꯥ ꯇꯝꯁꯤꯟꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯕꯗ "ꯍꯦ ꯑꯃꯨꯕ, ꯅꯪꯒꯤ ꯃꯔꯨꯞ ꯇꯣꯝꯕ ꯑꯁꯤ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯠ ꯑꯁꯤꯗ ꯂꯩꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒ ꯅꯨꯡꯁꯤꯅꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤꯅꯦ ꯑꯃꯨꯕ꯫ ꯅꯍꯥꯛꯅ ꯅꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯇꯣꯝꯕꯅ ꯏꯅꯥꯛ ꯈꯨꯜꯂꯤꯕ ꯑꯁꯤ ꯑꯃꯨꯕ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯇꯝꯂꯝꯒꯗꯕꯅꯤ ꯑꯃꯨꯕ꯫ ꯃꯔꯝ ꯑꯗꯨꯅ ꯍꯦ ꯑꯃꯨꯕ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤ ꯐꯥꯔꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯃꯨꯕ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯕꯨ ꯐꯥꯕ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒ ꯑꯃꯨꯕ ꯃꯍꯥꯛ ꯃꯁꯥꯒ ꯂꯣꯏꯅꯅ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯕꯨ ꯐꯥꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯠ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯃꯆꯦꯝ ꯇꯔꯨꯛꯀ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯖꯗꯨꯅ ꯂꯩꯖꯔꯝꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯐꯠꯇ꯭ꯔꯕ ꯃꯔꯨꯞ ꯂꯣꯏꯅꯔꯨꯕ ꯄꯪꯂꯕ ꯇꯣꯝꯕꯒ ꯈꯪꯅꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯈꯨꯗꯨꯝ ꯆꯟꯈꯤ꯫